Leikhidraba aigi inau prem lebak malibak ki lamokta thwaina pontha pirba thawai singi lakta sinkhaba Laishram prem Priyam Laishram Priyam SM Malik football sanaba pamjabasu footballer player ni Khungakpa Priyam ki si moktagi laktokpagi Jennings ki ogi laktokadane koi sigi video namdan mai ro sigi namo ina taw thuru ina khana pati ado kon khana koi amu how Thoubal how khadagi amu mya olakani sidana mama mapa loina laaga magi family ga ine jistagi puraga athawa singi lakta sangraban si kano jina noi de nangi kai thoe mai gi machanpa ne thoi je imung family ngaktane ado Thoubal how khadagi amu myam silu toraga amu logidone aduga ma school da amu silu pidoine athawa singi lakta tingraban Nasi kuning sini nanam paling kalau dapat maning sana sini tu dengan sini mau prem kau mana sini jadi kau yang tu sini mau malang sini mau nak kaya sini ini maling